Arambai News Guwahati da Maitilongi Paul tabiribasingbu ihan hanbamagtada Chingangbam Susitrani Kurum Jari. Huzingasigi samlappa mariba pausing lowirasi. Assamda laiba railway school taruk thingjinnabagi thorang Indian Railway na paikhatkre. Oza laitaba amadi mahiroi masing yamdabadagi India gi state kaya daso railway school kaya tangkak naina thingjinba hauragani haide. Assam da thingjinabagi thorang paikhatkraba school sing adudi Adabari Railway DTP School, Pandu Railway Primary School, Amingao Railway Primary School, Moriani Railway Primary School, Dibugar Railway DTP School amadi Tinsukia Railway Primary School ne. Hariba school sing asi class khudimakta mahiroi khara khaktamak leiba amadi oza yamdabadagi thingjingadoribani hairi. Hariba school sing asi khudaktadi thingjingadaba natri adubo English sing ani kunithoi kulhumdoi academic session dagi anoba admission lawdanaba school sing asida khanghankhre. Mahiroi singna karigumba atopa school da hongdokpa pamlabasu NF Railway na madugi khudong chaba pigani amadi Kendriya Vidyalaya Sangathan natraga state lengakta lawshinnaba khanghangani. Karigumba lawshindrabadi mahiroi sing tambal loishindriba fawba railway na madugi thodang lawgani hairi. Panbayai NF Railway gi makhada asigumba school punna nipan lairibane. Mathakta paliba school taruga siga loinana atopa school ani adudi Nagaland da lariba Dimapur Railway High School amadi Bihar da lariba Barsoi Railway DTP School ne. Kasargi Phuleltol bypass ta Thangal General gi mitam khinanaba taksilagane. Ngasi Chingya Lekai Phuleltol Chawkhut Marupna senduna Phuleltol bypass ta Thangal General gi mitam ama khinbagi matangda atai lup kaya marumga puna khananinabagi mifam ama Phuleltol Oinam Baldev Road manakta phaminakre. Mifam asida K Santi Kumar, Kaisam Champalal, Y Nadia Chan, Ngangom Basant Kumar, RK Sanahal, Y Mani, K Aruna, Kaidem Kanta amadi Oinam Birmani na chingba miyoi daista famki. Mifam asiga marilina Chinga Lekai Chawkhut Marupki member oriba Ngangom Niranjanna Asumna Phuleltol Jiribam National Highway number 53 ki bypass lamlongda Thangal General gi mitam ama thu matamda khinanaba hotnaba haina mifamda amatoina warep lawki masigi matangda lup kya gi mihut sing yauna local MLA gi kuthangda Assam gi CM da memorandum ama athuba matamda pisilagani phongdokhi. Sahitya Academy Awardee Oinam Nilakanthana ngarang khanghodana leikhitabagda awaba phongdokpagi mifam ama Naharol Khorirol Silup Manipuri Short Story Society India Manipuri Sahitya Parishad Assam gi Lakhipur District Committee Nahamarup Kasar Malades Assam Jananeta Irabot Memorial Society na chingba lup singna sinduna Khorirol Sanglen Lakhipur da Khorirol Silup ki hanagi president Ingudam Binod na mifam mapu oiduna pangthokre. Mifam asida Kaidem Kanta, Professor Basanta Kumar, Thokchom Vishwanath, Oinam Biramani, Oinam Ibo Chauba, Sagapam Biren, Thokchom Noni Kumar, Ingudam Nilbirna Chingba, Akanaba Mioishingna, Wanganki. Amadi Ayibagi Thawaina, Laram Lenda, Ingna Chikna Laina Vasu, Tongi Zaki. Asumna Sahitya Academy Awardee Oinam Nilakanthana, Ngarang Laikitabada, Ayibalup Assam, Hozagi members Singnasu. Athuba mifam ama Gitanagar Hozai Pamduna Aiba Sina Laikidabasi Khorirol gi men khatpa ngamlaroidaba mangjaba amani amadi Laikidrabagi imung manungi awabadasu sarukya haina Media and Publicity Secretary Thangjam Birendra Thadorokpa Chirol amana phongdorakle. Ngarang pangthokiba ahanba tangka kimikhalda Henglep Kendrada Sugi Makhada Leiba Lalhonglup Singh KNF MC KNF Jawgam KNF Samuel Gimiyoi Singna BJP candidate Pusagul Aduna Tongan ba polling station Kulhumdoida booth capture Tauki Maramaduna polling station Sing Asida Mikhal Hananaba Sib Sena NPP Amadi Congress na Jochampur District Election Officer da Aiba Chirol Pisinduna Wakat Kre. Asida sunatana Kundrakpam Kendrada Security Personnel Singi Mamangda EVM Thugaiba polling station yauna Kendra Sigi polling station ani repol tongnanaba marinaba singda wakat kre hainasu Kundrakpam Kendragi MLS wariba Congress Mirem TH Lokesorna Kanghalakli. Union Home Minister Amit Shah nangasi Hairo Kendrada BJP gi mirep Dr. Thokchom Radhishyam gi vote khomladuna Devi Mandop Lekai gi lampakta pangthokpa political conference amada BJP gi anuba lengak laklaba matung tha taruki manungda Manipura Skill Development University ama linkhalagani hairumki.
BJP Khangabok Mandal Sinduna, Manipur Miyam, Amadi Prime Minister Narendra Modi ka unaduna, virtually Warishanabagi Thoramda, Party Asida Makhatana, Lengak Siam Nabagi Tona Adu, Anisuba Tanka Kimikala Sida, BJP da, both PBU, Haina, Prime Minister na, Hairaki. Mangzil Thaba Manipur, Mipal Tangdaba Manipur, Haiba Thoram Ama, Ngasi Jiribamgi Harinagar da Laiba Community Hall gi ground da Pangthokre. Thoram Gamari Lina, Jiribamgi BJP Mirep, Namirakpam Buddha Chandra Singh na, Anisuba Tanka ki, March Mangada, both Thadagadoriba Sida, BJP gi Thambalda, both PBU, Miyam na Nungsibiu, Haike. Jauraknamiyo Lisingama Mukna Sarugya Akiba Sida Santanu Thakur, Union Minister, Dipayan Chakrabarti, MLA Silchar, Pony Singh, KH Haridas Singh, K. Sarad Kumar Singh, KH Janaki Devi, L. Birjit Singh Amadi, M. Mubi Singh Sarukyaki. Jiribamgi Community Kudingmaki, Pukning Ihul Khangna, Tabak Thoram Singh, Ningthina Chathagani Hainasu, BJP gi Mireb, N. Buddha Chandrana, Haiki. Jiribamgi Congress Mire Badrur Rahman gi Khubak Yekpa Phiral Ngarang Jiribam Babupara Ward number 3 Jiribam Block Congress Committee na Sinduna Pangthokre. Bhakta Charandas Haneg Union Minister Amadi AICC in charge KH Santikumar Singh, Jiribam Block Congress ki President Siddiq Ahmed, MLA Karimganj South, Ajit Singh, ex-MLA Udharbon Amadi candidate Masamagna Thoromasida Sarukyaki. Ex-MLA Ajit Singh na haikibada Congress hariba party asi dharma jati chapmanana yengi community singi marakta rajniti tausi Congress party da laite haiki. Bhakta Charan Das na handaki government asi ibobina muk CM oiragani Jiribam dagisu miyamna Badrur Rahman bu thagat pirau hairamki. Russia amadi Ukraine land gi ngasi tarukni chanba numit asi India gi oina laibak thiba numit ama haibadu oike. Ukraine gi ani suba khwaidi choba sahar Kharkiv ta Russia gi missile selling da Karnataka dagi Kharkiv National Medical University da Dr. Tamliba Mahairoi Navin Sekharapa chahi kunmathoi laikhidre. Navin railway station tamna lakpagi lambi da station yogadaba kilometer 3-9 muktang ngarak laba matamdani cab service su yamnamak tangba amadi hek chatpasu kiba adubo Indian kharadi akiba tungoi naraga chatkiduna train pauba yongnakre hairi. Mamanaba singa loinana bunker amada lairakibani bunker asidagi ayuk achathak lainanaba thokibada missile na panduna sibani haina mahaka larik taminaba mamanaba amana phongdorakhi. Nabina Aroiboina video call da Maki Apok Paga Wari Sanakibagi video viral oikre. Senior Mahiroi Karadi Chatkre, Marup Mapang Karaga Mahaksu, Makogi turn guide na Ladibani, Mapabung da Pautam Laki Haidi. Navin Karnataka Chief Minister gi Home District Oriba Haberi District Gine. Kharkiv ta Mahaksu Hoziksu Indian Mahiroi Chahunga Yankai Torpa Yadabadagi, Lalangna Duna, Panduna Ladibane. Asumna Indian Singi Maraktasu Lana Sida Asiana Yarokpataki, Todoga Sigi Pung Kunmarigi Manungda Prime Minister Narendra Modi na Ukraine land gi matangda Marirak official singa Paminakre. Prime Minister na President Gasu Warishanaki Amadi Home Department ki official singasu Paminaki. Ukraine dagi Indian Sing Ngasigi Manungda Basta Natraga train da Natragana Apangba Amada Orbasu Hectamak Ukraine Tadoktuna Ngamkai Lebak Singda Tunganaba Kanghankre. Samna Cape Sahardi Kudakta Tadokadabani Havisini. Jenthokpa Yadabagi Pibamda Lairabadi bomb shelter Natraga Kudong Tiba Tokloidaba Mapam Singda Jangjafam Lonanabasu Kanghanki. Akanaba Thoranga na evacuation gi Operation Gangada Indian Air Force Yaholagane. C-17 aircraft Zinaduna evacuation amadi rescue operation Chathanabagi Pirepsu India Lengak na Lokre. Ngasidagi Hona Indian Air Force na C-17 aircraft kaya Zinaragane. Panbayai, Budapest gi Indian Chaniga Trataruk Puraduna, Nipan Suba flight India da Tunglaragane. Aduga Indian Chaniga Taranipan Puraduna, Mapan Suba flight de Bucharest gi Delhi da Tunglakre. Nakalamarom da Embassy Manakta Hokiba February Kunmari da Gilerakiba Mahiroi Chamri di train gi Kutang da Cape Thadokre Haina Ukraine da Lariba Indian Embassy na Kanghalakle.
Russian Army na Indian singi mathakta khulai thade haibagi report leiba maramna Indian sing leiru mafamda tricolor mayek sengna thetuna thamnanaba khanghanki. Nakalamaramda UNSC gi bhota India yaugdabagi damak Ukrainian singna India gi mathakta waroba leiba maramna Indian singbu tathi tawoina tobagi thong kya chatharakpadagi Indian sing Russian embassy ga ngangna handuna Russia romda changkinabagi wafamsu kanna khanari. Ama boy zarabasu lan kan khalak pamaramna Indian sing maroina mahairoi sing yamna magwana chapam takpam khangdana hingli haire. Russia na pung nipan gi manungda Ukraine gi konung sahar Cape Lokshinanabagi pandamda landabagi chang yamna makhena kankhalakli. Geneva Convention na thinkraba vekam bomb phawba siznaduna landai haire. Cape sahar da choba bomb pokhaibagi akibis saktam kaya leptana uwa fanglakli. Nongchupki leibak singna thamjilakpa sanction kaya na chungbidana Putin na lan lekhai tahaunanabasu kanna hotnarakli. Satellite picture na utpagi matungina Russian military convoy na Cape Yoromdai kilometer humphumari sangna pareng sana thomjilakle hairi. Kha thangba Belarus tasu ground attack helicopter unit sing Ukraine gamkhaidagi kilometer kuntra muktamak lapna paisinduna leire hairi. Nakalamaromda Ukraine nasu aroiba phawba lan soknanabagi phirep hongba leitri. Angang ahal khaktana nupisu yauna khulai paiduna maribak ngaknanaba amadi Russian army ga lan thengnanaba lanphamda kumtharakli. Phibam asidani Ukraine gi President Zelensky na mara lejadaba micham miyam gi yengduna khulai thadokpana phagadra hainabasu yaurakli. Ukraine lana sigi yamnamak pungning nungsiba saktam amana ngasi Ukraine gi President Zelensky na yamnamak thamoi shokna malem miyam amadi Ukraine gi miyamda wafam kaya phongdorakre. Ngasi na mahaki aroiboina sak utlibani hairaduna Russia gi target asi mahakni mathangda mahaki imungni. Russia na Cape lokshinkibasu yai adubu mahakti Cape thadoktuna chatloi hairaduna Ukraine miyamda aroiba bidai pibagi wafam phongdokki. Ukraine gi emergency amadi khudaki membership launanabagi application European Union amadi America na reject tobagi pawshu lakli. EU da changba haibisi yamnamak sanglaba process ni khudakta hektamak yade hairakli. Adubu European Union gi President Metsolana ngasi EU Parliament ki emergency mifamda Zelensky gi application asi laukshinabagi khanagani haiki. Member oijaningbagi wafam adu taramna okpaga loinana democracy da langi mafam leite EU na Ukraine bu sogotkani amadi sogottuna leikigani hairakhibatanatana Putin gi ally sing da passport piroidabani su hairakre. Jaraksida ngasi EU gi parliament ta virtually wangaladuna parliament ki members singi support longnaba Zelensky na honakhe. Kanagumba matana ekoibu machet tahanba ngamloi ekoi Ukrainian ne Russia gi lana sida punsina asibabu soidana maithiba pigani hairamki. Panbayai President Volodymyr Zelensky na EU da Ukrainian changnanabagi haibadi member oinanabagi haizaraduna application ngasi khuyek thakre. Maraksida FIFA amasung UEFA na Ukraine da lan tabagi damak international football competition singdagi Russia yauhalaroi hairakre. Panbayai FIFA World Cup asi chaliba chahi asigi loramdai da Qatar da pangthokatavane. Asigi sumathakta Russian game company Gazprom ga tongnakiba sponsorship deal su ngasi UEFA na cancel tawrakre. Russia amadi Ukraine lana sinamaram moiraga LPG cylinder gi mamal hengat hankre ngasi March amadagi cylinder amada lupa chama supna manga hengat hankre. Panbayai malim da khwaidagi chawba oil exporters singi manungda Russia sisu ama oribane. US amadi US ki marup mapang lebak singi oina reserve yamnamak hantharakli. Haukiba chahi kun gi manungda oil reserve handakna khwaidagi mayeng tare su haire. Malim da thau gi mamal su khangtang tangkhalakli. Aroiba dangasi ki tentakpa maroiba pau khara. Assam ki Chief Secretary na DC amadi SP singda Ukraine da panduna leriba mahairoi singi mama mapaga pau paunanaba khanghankre. Assam da disturb area status tha taruk amagasu sangdok hankre. Ngasi Ukraine dagi Assam gi mahairoi tarahumdoi amasu Delhi da thunglakre. Guwahati da leriba yum singda yamna thunamak pipeline gi kuthang da thong thaknanabagi gas phanghalagani hairi. Oil India Limited na project asi tangkak nai na sarasida implement tawgadori.
Nagaland lengakna government service changnanabagi age limit chahi ani amagasu sangdok khankre. Meghalaya gi Ukraine da panduna leiba mahairoi taramathoi ngasi New Delhi da thunglakre atai mahairoi singsu puthoraknaba hotnari haina CM na khanghalakhi. Mizoram da ngasi su COVID ki anoba case lising amaga chahum kunmanga phangki adubu sibadi amata yawkhide. Asumna India da haukiba pung kunmari asida COVID ki anoba positive case lising taruka chamapan taramanga phangki chamaga marfuna COVID number moiduna laikhide. Tripuragi mahairoi mari Ukraine dagi India da thunglakre aduga Tripuragi mahairoi tarahumdoi amana aswengam yaudana Ukraine border lanthorakre su hairi. Union Home Minister Amit Shah lagliba March Nipan BJP IPF Tilenga ki mari suba chahi gi celebration da saruk yananaba Tripura da lakadauri. Mahakna Jarul Bachai area da National Forensic Science University campus ki urep uyung tamlamgadauri bane. IIT Kanpur researcher singna India da COVID ki mari suba web lagliba June tha sida oirakpa yai khangalakli. Chaurakna June kunithoi dagi mari suba web hauraba yai haire. Ukraine gi President Zelensky na Russia gi plane amadi jahaz sing ban taunanaba malem gi leibak sing da haizarakre. Hui haibasi mapuning bajibani Ukraine da panduna lariba engineering third year gi mahairoi India gi Rishabh Kaushik na mahakna loizaba hui adu yaudravade Ukraine thadoktuna chatloi haina sikhang khangduna lairi. Hui asibu punanaba mathau taba che changsing amadi clearance kayasu mathang mahakna tanthoknaba hotnari. Adubo khudong chadaba kaya mayoknai hairi. Ukraine da lan tabagi damag Russian President Vladimir Putin gi Taekwondo Black Belt World Taekwondo na lokthokre. Amade Russia amasung Ukraine gi santi gi wari sanabagi ani subar round hayeng pangthoklagani. Ngasi gana di Arambai News Guwahati da Maitilon gi pau sandok chaba matang este loisin jabaga loinana tabiriba singbo amkasu hanna kurumjari.